Pakistan-dagi chahi 13 khakta ngairiba nupa macha amakhakna magi mama amadi pikliba machel mana ohumbu nongmaina kaptuna hatkre hairi. Mahak player unknowns battleground PUBG hariba online multiplayer game sida laichui haibasi masamakna phongdorakpadagi khangmangamlakpani. Matam kuinadagi game sida laichurakpana lairik pani khangde haibagi damak numit sida su mamana chairami haidana phongdorakhi. Imung manung pulapna tumkhraba matam aduda mahakna mamagi license gan adu lokthokuna makhoibu kaptuna hatkibani. PUBG na maram oiraga hingsa amadi misi mina thokpasi handakna ahanba sunatte. 2021 gi April dasu Pakistani nupa ama mayum gi miga saunai haibagi damak PUBG gi helmet amadi jacket manba fizol sechillaga mataima amadi mamanaba amabu kaptun hatkhi. Sigumba thodok sing si tholakpadagi PUBG bu thingjilu haidana kholau kaya su launaragle. Gaming da ngawbasina mental health ta akaiba kaya pi haibasi ekhoi loinamak tarabani. Ahal sing na game sana male to o hairubada ngaihaktanga sanakhige haidana angang amadi ahal singi marakta launaba tabiramlani. Haujiki matam sida game ka hena sanaman badagi ahal sing na ngangna chaina daba kaya leramgadaba mande. Report amagi matung inna 2020 da apunba gamer singi masing si 2.69 billion oiki. Gaming si yamna chawba industry amani takpiba khudam ama hairagadi gaming company singna 2020 da punna tankhiba revenue si 159.3 billion dollars ni. Game sanariba mi singsi inkhalangli ba angang ngaktani haidana khanba oiragadi yamna lanba oigani. Average American gamer amagi chahi si 35 dagina 94 fawgi manungda lei haidana study amana utli. COVID pandemic manungda mi ayama matam lenabagi damak gaming lomda onsinnabagi maram amasu oikhi. Hana leiramdaba technology singna amukta khanglaktriba situation sing thengna halai. Virtual reality, internet, social media asina chingba sing sina miyoibagi wakhal amadi behaviour da pirakpa effects sing adu nainanabagi damak cyber psychology hariba subject si puthorakpani. WHO na gaming disorder bu ICD-11 da hapchinduna internationally recognized toba anaba amo hinkrabani. Adubu masi disorder amani haiba yananabagi damak matik chaba evidence phanglabra haidana question tawrakpa psychiatric experts kharasulai. Gaming da laicubana maram oiduna nungaitaba pau kaya tarakliba asinadi aikhoi masigi maramda kupthana thizinba ama darkar oi haibasimadi sengnaba wafamni. Adu oiragadi gaming bu pamjaba mi khudingmak disorder si lei haigadra haidana khangbining basoidani yawbirangani. Video game sanabagi kaanabadi leitaba jatla haibasisu hangbaya hangni. Negative effects haidringai gaming na pibi kaanabasing hana hijaramge. Number 1. Video game sanabana mental process khudam oina wakhal khanba information khomjinba amadi understand tawba asina chingbasing si hengathanba ngami. Game duda uriba pochai sing scene duda attention fazana piba ngamba adumaina nungtigi ekhoina tawba thabak khudam oina gari thauba lambi khangba map khutloina yengba asina chingbasing si haibe hengatli hairi. Number 2. Research amakhakta professional gamer kuntaret pu MRI scan lauduna yenglubata makhoigi brain gi gray matter gi chang wangna yawba thingnakhi. Masina haibadi makhoi thengnaba problem amagi solution puthokpa ngamgali logical thinking haigani amadi ningsingba ngambagi shakti memory hengatpa faw oithoi haibani. Maramdi game sanabada ningthi jana plan tawduna lalong yatpa strategic thinking sijinaduna pandam yawba darkar oibadunani. Number 3. Gaming gi khwaidagi faba ama hayu hairagadi multitasking amukta da thabak kaya punna tawba ngamhanbiba asini. Action games hanaba matamda yeknabasing kadaidagi thoglei haiba yengbada natana e kayamna yauri haibadi player dugi health status emo khutlai sedok sinjin tawba atai atopa statistics teammate singa microphone gi khuthaangda pau phawdok phawjin tawba hariba singsi multitasking ni. Number 4. University of Rochester gi researchers kharana phongdoi video game sanabada matam changhandana chapchaba achumba warep lawba ngamhalli. Action game sanaba miyoi singna game sungsan sanadaba natragana atopa makhalgi game sanaba miyoi dagi 25% henna thugatpa mawngda accurate decision lawba ngamhalli hairi. Number 5. Henjina sanaragadi video game nami amabu antisocial haibadi tonga nami pundana leningba mi tinaningdaba mawng ohelli. Adubu game kharadi atopa players singa punna thabak tawminahanba amadi coordination tawnabagi damak voice chat text ki khuthaangda pau phawnahanba darkar oi. Gaming na maram oiduna pamjaba game gi fans singna club semba social media platform maru oina Twitch amadi Discord na chingbasing sida mi anoba khangnanabagi khudongchaba su phanghalli. Number 6. 2012 da chathakiba study amagi matung inna gamer sing pot kupthana amadi yamna detailed oiba mawngda uba ngami hairi. Masi maru oina first person shooter game haibadi isamakna nongmai kapagi mawnggi oiba game sanaba mi singdana hena chumi.
Mitmang magtin nattaba nak yet akoiba matayda kari lay areng araksing ubang ngamlagadi yeknaba khudong thibadagi ngakthokpa ngamhalli sigumba peripheral vision mitsing nasing na ubang ngambamising gari fazana thobada chawna mateng pangbi. Number 7 Anova report amagi matung ina entertainment ki damak puthokpa commercial video games sanabasina depression amadi anxiety ki chang hanthanba ngami hairi masina mental disorder layeng thokpa ngamjadaba mi singbu kharata orabasu kanaba phanghalli. Minecraft players sing mi atay singa connected oiba fahan biduna lonely oiba hanthai haijay apamba manaba mi maselgi community manung chali fahan biduna wakhal nungai thohan bangami. Gaming gi kanaba kaya khanglaba matungda hojik negative effects singduda amuk la ase ngaihak pothanaba sananingba matam fawdang sanaraga tokningba matam da tokpa ngamba oiragadi masi disorder anaba amadi laijubani haiduna ko bayade. Karigumba gaming na isagi lanai punsi imung manung larik laisu amadi thabak ingkhangda ayetpa apanba sathina piraklaba kan khaktadani problem oire haigadawribasi kanagumba mi ama video game da laichure khangdoknaba ingit singsi hana khangminassi. Number 1 game sanabadu isana control tawbagi mahut game duna oina ekhoibu control tawsilakpa. Number 2 atai amata changdaba makhai game duna khwaidagi maru oi haina lawba horakpa. Number 3 isana fatre khangna hanthaba ngamdana makha dum chathaba natragana sanabagi chang hengalakpa. WHO gi matung inna mi amakhaksi gaming disorder leire hainabagi damak mathakta haikriba negative effects sing si yamdrabada tha tarani thoidi leira aba oigadabani. Game sanaringai manungda gamer dugi brain aduna screen da uriba scenario adu tasengna thokliba thodok amagom processing tawjai. Game duda khudong thiba mi hatpa amadi hingsa yawbo utlagadi player dugi hakchang duna su chanaba mongda respond tawrai. Khudong thiba matamda hek thengnaba fight or flight response tu thohalai. Masigi fibam asi hakchang duna ka hena thengna duna ta leiragadi emotion da akaiba lakpa thabak da attention piba ngamlaktaba creativity manglakpa asina chingbasing si thohalakpa yai nongmei kappa thangna yanduna hatpagi sin sida sum uduna ta leiragadi mi ategi feelings chingsinduna fawbi bangamba habadi empathy walakani. Mi amagi awaba uraga nungaitaba fawba ngamdragadi minungsi walaktuna hingsagi thabak tawhalakpa yai. Gaming addiction na hakchang da pirakpa negative effects amuk khangminarasi. Hakchangi arumba henkalakpaga mari leinaba anabasing khudam oina obesity BP wanglakpa type 2 diabetes na chingmale helakpa yai. Virtual world amada luptuna kuina leiba asina social skills habidi mi makhal loinaba mi tinaba hairaktanabagi maram ama oirai. Game singi yamna thuna hongtokpa action na thalaba situation sing aduna pot amada focus piba ngamhandabasu yai. Mapung faba punsi ama hingbada darkar oiba skill knowledge tansinbagi mahut game gi ipakta tawringai awatpa sing lehelakpasu oithoi. Aikhoina enjoy tawba thabak khudingmaksi chang amada tawragadi amangba akaiba karisu leite matang chana wakhal nungainabagi damak sanaba oiragadi ngasai haijakhiba afaba kanaba singdu loina lawba yai.